Matamgi Manipuri Wari channel asibu tambiriba khwai pumnamakpu taramno cheri ngasi sumhausago Mangao Thibi humpu soba aroiba tangkak amok buduna lakjeri mayam punna taminarasi namit kharani so adumak haujinkri aroiba semester gi exam so ngasi loiba namit ni loiri college life ki nungai beso jingnai sanama di college life ki nungai badu khak loiba natri Leisabi oimbagi nungaiba punsi doso loiga dauri. Aroiba exam do piram laga thorak pada jingsangan bana jingnai sanabu koiru se hainduna namduna purak bani. Yazada bani jingnai sana manade. Ngasidi exam loiba na mitso oibani na imanabi mayamga achapa charo se haine haina hanadagi mangjongna naso nupasida haija bani. Adubu thawoina tabi daba makai namduna purak bani napi machasibo jingsangan ba mana. Moirang romda oina thaudarakpani garido moirangdagi haigalakpada numidang oiramgi pung 5 di tanga dauri namet tasilakpaduda jingnai sanaso majuna tumthokduna isaulangli nimita dauribase gariga do mali thaurisi kaigino pabat yangna thauko napido na hairakliba wadoga pamta tayona bada garido hana thoramba speedtagi ihen hena taptharakdun hairakli nangna motor botong laga naya higatana laibadai natro thengise is aina kaida higatle ha motor botu sune ka kamchana tong saibade tongi natro nangna toring madu ubada tongnu saibi baiwani nang su tongning dadi tongning dena ko khairak ka dauge oho do gari do khar yang na thawai ba tanja do da jingnai shana mana yaliba bag to gi manung da yauriba magi mobile do ring khinglakle jingnai ma so bag to dagi mobile do lauthok laga lakliba call do kanagino haini yengi Pinky gi oituna leiramli madu bada gari thauriba chingsangda amu onselakduna isau makha tharakli Pinky ne batawra ise haujuba halaktabaine isau daroktoine jingnai sanagi makuttagi phone do tap lawra ka haira e ai paigese kudawe nganglo ne haige media jababa oho do matam se thengi numidang taslai haba matom tani layam toise chingsangan baso onselodri magi sanada adugi mahot gari thauna Pinky na tawrakliba call do oina paikhatli mana hello phau bhai banang dringai asomlagi Pinky na hanalak tharakli ngasai de hawjing numita daro sibaw de chapase kana hunage ha rensi dei thanta lairamni se nang khangde bana traba irang pambi nang chichawlu so ikat kai mayum ngan taban thokri ni Pinky na ngangli badu loimaga chingsang na monghan thairakli Pinky aini kangan bani Chingsangan moiram labada Pinky so marai do phajikli mana wanga ngang banang dringai chingsangan bana wado makata selakli nangna makam da phone tawraga ne akoi mungda mi hela ni da pau khar pibi ko wai do khag hairam langa call do fatkakli nupa sen hai kriba wado da jinglei so mamit manan law thokpa makai hairakli kaino hauja hai do kaino thawai sa sa da khumnakli nupa sena kaino asuk nang na phamnaga aina ngang wado tahaudraba natraga hanjena taninglira waga ngang debi jingnai sanama so nupado gi makhuttagi magi phone do lamdegi tawrakli matau do khanglabada jingsangan banaso phone do fat off tawshilaga maning sitalang sinkri tawriba matau do da jingnai sana so ishaw hengalakli tokseneraga aise chen do neba ka kamchai se khanglida yam pharabani Kabli hairakli handakte ai angang yam oire heba ka kamcha hanubai ganung sinaramdai koinaramdai dadi adugi wakhalu khanaudraba natra aduga hojik telamdai seda angang oiri kaina janhaba ba wana timado jingnai shana sabab tari bani magi ka kamcha se yum kai panbagi jahi matang chap chari henbu hendoraga dauri haibaso adugi shumathakta magi ka kamcha gi mama mapana mamau pam haibaso munna khangli Chingsangan baso wadu makha tarakli haying nasana yade gadi harakanu ko ai zil da leibaga talli nupadagi wadu da nungning nakle nupi maso adabu nuglakte amaromda masana yade di karam hairuni mana su nupasibo nungsijabani na nupasibo mana koitan hek tanaraga koi kibaga so chak manaribani nupasigi pakomde pida manung sitalang shinkiba magi phone do lamduna lawdagi tawri
ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯂꯨꯊꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯪꯂꯛꯏ ꯆꯤꯡꯁꯪ ꯉꯥꯟꯕꯅ꯫ ꯁꯅꯥ, ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯩ ꯅꯁꯥꯅ ꯌꯥꯗꯦꯅ ꯍꯥꯏꯗꯣꯏꯔꯥ? ꯌꯨꯝꯒꯤ ꯃꯤꯗ ꯐꯣꯟ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯗꯣꯏꯔꯥ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯂꯤ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯅꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯔꯣꯏꯍꯦ, ꯑꯩꯕꯨ ꯉꯥꯎꯕꯤꯔꯣ? ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯐꯣꯟꯁꯤꯗꯤꯅꯦ ꯑꯣꯐ ꯊꯝꯗ꯭ꯔꯁꯨ ꯌꯥꯅꯤ꯫ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯖꯒꯦ. ꯑꯩꯕꯨ ꯆꯤꯡꯅꯅꯕ ꯑꯩ ꯀꯅꯥꯝꯇꯗ ꯐꯣꯟ ꯇꯧꯔꯣꯏ꯫ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ ꯆꯤꯡꯁꯥꯡꯁꯨ꯫ ꯍꯣꯔꯦꯟ ꯑꯥꯗ ꯌꯧꯔꯒ ꯂꯧꯔꯣꯀꯣ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯁꯣꯝꯗ ꯄꯤꯡꯀꯤꯗꯤ ꯀꯝꯗꯧꯔꯤ? ꯆꯤꯡꯁꯪ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛꯁꯨ ꯉꯛꯂꯤ, ꯒ꯭ꯌꯥꯟꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯑꯅꯤꯁꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯌꯥꯝ ꯆꯦꯟꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ, ꯉꯥꯏꯕ ꯌꯥꯝ ꯉꯝꯗꯕꯩ ꯃꯑꯣꯡꯅꯤ ꯑꯦꯛꯖꯥꯝ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯁꯪ ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯜꯀꯝꯗ ꯀꯣꯜ ꯇꯧꯔꯤ꯫ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯂꯤ꯫ ꯍꯜꯂꯣ? ꯄꯤꯡꯀꯤꯁꯨ ꯀꯣꯏꯊꯣꯛꯇꯦ, ꯍꯥꯏꯒꯗꯧꯕꯗꯨ ꯁꯠ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯏ ꯏꯃꯨꯡꯗꯣ ꯃꯤ ꯍꯦꯜꯂꯛꯑꯅꯤꯅ ꯄꯥꯎ ꯍꯥꯏꯈꯣ ꯍꯥꯏꯕꯩ ꯀꯣꯜ ꯇꯧꯔꯛꯏꯅꯤ꯫ ꯃꯥꯜꯀꯝꯗꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ? ꯅꯣꯏ ꯀꯀꯥꯅ꯫ ꯃꯥꯜꯀꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯤ ꯀꯌꯥꯅ ꯍꯦꯜꯂꯛꯇꯣꯏꯕꯣ? ꯆꯥꯛ ꯍꯥꯞꯄꯝꯃꯣ ꯍꯥꯏꯔꯣ? ꯃꯥꯜꯀꯝꯒꯤ ꯃꯇꯧꯗꯨꯗ ꯄꯤꯡꯀꯤꯁꯨ ꯁꯥꯎꯅꯤꯡꯅ ꯏꯁꯧ ꯇꯧꯔꯛꯂꯤ꯫ ꯍꯦ ꯕꯨꯗꯨꯖꯥꯎ, ꯆꯤꯡꯂꯩ ꯁꯅꯥꯗꯣ ꯅꯣꯏ ꯀꯀꯥꯅ ꯄꯨꯔꯛꯑꯅꯤꯅꯦ ꯍꯥꯏꯕ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯜꯀꯝꯗꯣ ꯅꯣꯛꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯋꯣꯏꯟꯇꯥꯈꯩ ꯑꯩꯕꯨ ꯆꯤꯡꯂꯩ ꯁꯅꯥꯗ ꯏꯟꯗꯣꯝꯆꯥ ꯀꯧꯗꯣꯔꯕꯣ? ꯄꯤꯡꯀꯤꯁꯨ ꯏꯁꯧ ꯂꯦꯞꯇꯦ꯫ ꯅꯪꯗꯤ ꯅꯌꯥꯗꯣ ꯑꯗꯨꯝ ꯍꯤꯒꯠꯂ ꯂꯩꯍꯧꯔꯣ꯫ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯁꯨꯅꯦ ꯅꯌꯥꯗꯣ ꯍꯤꯒꯠꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯀꯣ ꯅꯪꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯜꯀꯝꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯀꯣꯜꯗꯨ ꯐꯠ ꯀꯛꯂꯤ ꯄꯤꯡꯀꯤꯅ꯫ ꯄꯤꯡꯀꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯜꯀꯝꯗ ꯅꯣꯛꯂꯤ, ꯅꯣꯛꯈꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯄꯪꯕꯤꯁꯤꯗꯤ, ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯅ ꯂꯨꯍꯣꯡꯗꯣꯏꯅꯦꯁꯦ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤ ꯆꯦꯜꯂꯤꯅꯦ ꯇꯧꯔꯤꯗꯣ ꯑꯇꯩꯗꯒ ꯊꯩꯔꯨꯗ꯭ꯔꯦ, ꯃꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯁꯤꯜꯂꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯆꯤꯡꯁꯪ ꯉꯥꯟꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯁꯤꯗ꯫ ꯃꯌꯥꯝꯗꯒꯤ ꯍꯦꯃꯥꯕꯇꯤ ꯃꯥꯅ ꯂꯥꯏ ꯍꯦꯛ ꯌꯥꯎꯏ, ꯃꯃꯧ ꯂꯥꯛꯂꯦꯅ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ꯫ ꯆꯤꯡꯁꯪ ꯉꯥꯟꯕ ꯑꯃꯗꯤ ꯆꯤꯡꯂꯩ ꯁꯅꯥ ꯆꯦꯟꯕꯒꯤ ꯄꯥꯎꯁꯤ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯌꯥꯝꯕ ꯈꯪꯂꯤ꯫ ꯆꯤꯡꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯄꯤꯡꯀꯤꯅ ꯄꯥꯎ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯖꯕꯅꯤ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯆꯤꯡꯁꯪ ꯉꯥꯟꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯨ ꯂꯨꯋꯥꯡ ꯂꯦꯝꯕ ꯑꯃꯗꯤ ꯏꯕꯦꯆꯥꯅ ꯃꯨꯟꯅ ꯈꯪꯕꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯕꯅꯤ꯫ ꯌꯥꯏꯖꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯂꯂꯩꯃꯅ ꯏꯁꯧꯒ ꯇꯧꯔꯛꯂꯤ꯫ ꯃꯤꯅ ꯆꯦꯜꯂꯒ ꯇꯥꯃꯣ ꯌꯥꯏꯅꯗꯣ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯗꯨꯅ ꯀꯩ ꯍꯔꯥꯎꯔꯤꯕ? ꯌꯥꯝꯅꯅꯦ ꯉꯥꯏꯉꯝꯗꯕ ꯃꯥꯟꯕ, ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯋꯥꯅꯤꯗ꯫ ꯍꯥꯏꯌꯣ, ꯍꯥꯏꯔꯤꯕ ꯇꯥꯃꯣ ꯌꯥꯏꯗꯤ ꯌꯥꯝ ꯉꯥꯏꯉꯝꯕ꯭ꯔꯣ? ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕꯒꯤ ꯋꯥꯁꯤꯗꯤ ꯇꯣꯛꯑꯁꯤꯀꯣ꯫ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯏꯖꯠꯁꯨ ꯅꯣꯛꯂꯒ ꯈꯥꯡꯂꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯒ ꯑꯟꯖꯂꯤꯒꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯅ ꯅꯣꯛꯃꯤ ꯏꯕꯥꯅꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯁꯤꯖꯥ? ꯆꯦꯟꯕ ꯀꯥꯏꯅꯒ ꯑꯗꯨꯏ ꯃꯇꯝꯒ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯌꯥꯝꯕ꯫ ꯃꯤꯁꯨ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯦ, ꯑꯗꯨꯅ ꯆꯦꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯕ ꯑꯩꯁꯨ꯫ ꯃꯣꯏꯅꯅꯦ ꯅꯨꯄꯥ ꯀꯣꯏꯖꯕꯩꯅꯤ, ꯑꯗꯣ ꯃꯣꯏꯗꯤ ꯆꯦꯜꯂꯁꯨ ꯅꯨꯄꯥꯁꯤꯡꯁꯦ ꯃꯇꯤꯛ ꯂꯣꯏ ꯆꯥꯔꯦ꯫ ꯃꯁꯥꯅ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯕ ꯅꯨꯄꯥꯗ ꯆꯦꯟꯕꯅꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇꯅꯦ ꯃꯧ ꯑꯣꯏꯔꯦꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯇꯣꯏ ꯅꯠꯇꯦ, ꯃꯣꯏꯗꯤ ꯑꯗꯨꯝ ꯇꯝꯊꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯌꯦꯡꯉꯣ, ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕ ꯉꯥꯛꯇꯅꯤ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯩ ꯋꯥꯈꯜꯗꯨꯗꯤꯅꯦ ꯊꯥꯗꯣꯛꯑꯁꯤ, ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯁꯨꯌꯦꯟ ꯁꯅꯥ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯟꯖꯂꯤꯅ ꯑꯋꯣꯏ ꯇꯥꯁꯤꯟꯈꯤꯕꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯄꯥꯈꯠꯀꯅꯨ꯫ ꯑꯟꯖꯂꯤꯁꯨ ꯅꯣꯛꯂꯗꯨꯅ ꯄꯥꯈꯠꯄꯩꯗꯤ ꯄꯥꯈꯠꯇꯦꯗ, ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯣꯏꯗ ꯑꯩꯁꯨ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅꯅꯦ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯃꯪꯒꯣꯜ ꯀꯥꯍꯜꯂꯒ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯤ꯫ ꯑꯟꯖꯂꯤ ꯃꯥꯅꯁꯨ ꯑꯗꯨꯛ ꯄꯦꯟꯖꯕ ꯋꯥꯍꯩꯅꯤ ꯃꯥꯒꯤ ꯌꯥꯝꯕꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯅꯣꯛꯃꯤ ꯈꯨꯝꯂꯤ ꯃꯥꯁꯨ꯫ ꯑꯩꯅ ꯄꯥꯝꯖꯕꯁꯨꯅꯦ ꯃꯗꯨꯃꯛꯅꯤ ꯌꯥꯝꯕꯣ, ꯑꯩꯁꯨ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯈꯤꯒꯦ꯫ ꯒ꯭ꯔꯦꯁꯟ ꯃꯥꯁꯨ ꯏꯁꯥꯕꯦꯂꯥꯅ ꯇꯝꯂꯛꯄꯗꯒꯤ ꯆꯤꯡꯂꯩ ꯁꯅꯥ ꯆꯦꯟꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯤ꯫ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯒ꯭ꯔꯦꯁꯟ ꯃꯥꯅꯁꯨ ꯆꯤꯡꯂꯩ ꯁꯅꯥꯕꯨꯗꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ, ꯊꯃꯣꯏ ꯆꯦꯠꯇꯕ ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯤ, ꯀꯥꯏꯅꯕ ꯇꯥꯈꯤꯕꯅꯤ ꯆꯤꯡꯂꯩ ꯁꯅꯥꯒ꯫ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗ ꯇꯞꯅ, ꯕꯤꯛꯇ꯭ꯔꯣ ꯅꯪꯗꯤ ꯂꯥꯟꯈꯤꯗꯕꯅꯤ, ꯑꯁꯨꯝ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯪꯁꯦ
ꯑꯩꯅ ꯋꯥꯈꯜ ꯂꯦꯞꯂꯨꯗꯕꯅ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯛꯂꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯄꯤꯛꯇ꯭ꯔꯣ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕꯤ ꯃꯥꯒꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯆꯤꯡꯁꯪꯉꯥꯟꯕ ꯃꯥꯅ ꯃꯅꯥꯛꯇ ꯁꯨꯝꯅ ꯃꯥꯒꯤ ꯁꯅꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯋꯥꯈꯜꯗꯁꯨ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯕꯒꯨꯝ ꯐꯥꯎꯔꯤ ꯑꯗꯣ ꯅꯨꯡꯁꯤꯖꯕꯤꯅꯤ ꯃꯥꯅ ꯃꯥꯒꯤ ꯁꯅꯥꯕꯨ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯆꯥꯅꯕ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯃꯥ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯅꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯈꯪꯕ ꯍꯧꯅꯕ꯭ꯔꯣ ꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯕꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯆꯤꯡꯂꯩ ꯁꯅꯥ ꯃꯥꯁꯨ ꯃꯁꯥꯒꯤ ꯐꯃꯨꯡ ꯑꯣꯏꯔꯝꯕ ꯍꯦꯛ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯅꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯅꯨꯄꯥꯁꯤ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯏꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪꯂꯛꯂꯤ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯇꯞꯅ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯈ꯭ꯔꯦ ꯏꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡ ꯃꯥꯏꯊꯣꯡꯗꯕꯨ ꯈꯨꯝꯖꯤꯜꯂꯤꯕ ꯐꯩꯖꯨꯞꯇꯨ ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯣꯛꯃꯤ ꯆꯤꯡꯊꯩ ꯍꯥꯏꯔꯤ ꯃꯆꯤꯟꯗꯁꯨ ꯁꯨꯝꯅ ꯁꯅꯥ ꯏꯀꯥꯏꯕꯩ ꯃꯇꯝ ꯍꯦꯜꯂꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯅ ꯆꯤꯡꯊꯈ꯭ꯔꯤꯕ ꯐꯩꯖꯨꯞꯇꯨ ꯑꯃꯨꯛ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯃꯥꯅꯁꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯃꯥꯏꯊꯥꯕꯧ ꯏꯀꯥꯏꯕꯤꯗꯦꯅ ꯑꯩꯗꯤ ꯅꯪ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯂꯥꯎ ꯕ꯭ꯔꯁꯀ ꯇꯧꯔꯨ ꯂꯥꯎ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ ꯅꯪ ꯊꯣꯛꯑ ꯆꯠꯂꯣ ꯅꯪ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩ ꯕ꯭ꯔꯁ ꯀꯝ ꯇꯧꯔꯣꯏ ꯍꯟꯗꯦ ꯅꯨꯄꯥꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯕꯥꯔꯨꯝ ꯐꯥꯎꯕ ꯄꯝꯂꯒ ꯄꯨꯍꯟꯅꯤꯡꯉꯤꯔꯣ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯃꯈꯨꯕꯥꯛꯇꯨꯅ ꯁꯦꯠ ꯊꯥꯏ ꯅꯨꯄꯥꯁꯤꯗ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯆꯤꯡꯁꯪꯉꯥꯟꯕ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯁꯅꯥ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗ ꯃꯥꯒꯤ ꯈꯣꯡꯆꯠ ꯂꯦꯞꯇ ꯇꯦꯛ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯒꯤ ꯉꯟꯅ ꯊꯤꯟꯅꯕ ꯂꯣꯏꯁꯤꯜꯂꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯗꯨꯛ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯍꯧꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ ꯃꯇꯨꯡ ꯃꯐꯤ ꯃꯔꯣꯜꯁꯨ ꯁꯦꯠꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯆꯤꯡꯂꯩ ꯁꯅꯥꯗꯣ ꯄꯤꯡꯀꯤꯁꯨ ꯆꯤꯡꯂꯩ ꯊꯤꯜꯂꯛꯄꯗ ꯑꯗꯨꯝ ꯌꯧꯔꯛꯂꯒꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯥꯏꯊꯗ꯭ꯔꯤ ꯑꯌꯨꯛ ꯑꯗꯨꯝ ꯉꯜꯂ ꯄꯤꯡꯀꯤ ꯑꯟꯖꯂꯤ ꯂꯂꯩꯃ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯥꯡꯂꯤꯕꯅꯤ ꯅꯨꯄꯤ ꯊꯤꯟꯕꯁꯨ ꯄꯨꯂꯞ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯦꯕꯒꯤ ꯂꯣꯏꯁꯤꯟꯅꯔꯤꯕ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯥꯜꯀꯝꯁꯨ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ ꯏꯃꯥꯎ ꯁꯨꯅꯟꯗꯥꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯆꯪꯂꯛꯄ ꯌꯥꯕ꯭ꯔꯣ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯁꯤꯟꯅꯔꯕꯅꯤꯅ ꯌꯥꯗꯦ ꯍꯥꯏꯔꯨꯗ꯭ꯔꯤ ꯁꯨꯅꯟꯗꯥ ꯃꯥꯅꯁꯨ ꯆꯪꯉꯣ ꯃꯥꯜꯀꯝꯁꯨ ꯑꯗꯨꯝ ꯁꯠ ꯆꯪꯂꯛꯂꯤ ꯃꯆꯥꯕꯨ ꯎꯕꯗ ꯁꯨꯅꯟꯗꯥꯅ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯦꯉꯣ ꯃꯥꯜꯀꯝꯁꯨ ꯃꯁꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯤ ꯄꯤꯡꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯨ ꯑꯄꯟꯕ ꯂꯩꯇ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯣꯛꯈꯤ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯍꯣꯔꯦꯟ ꯅꯤꯡꯊꯧꯖꯥ ꯊꯤꯟꯕ ꯆꯠꯄꯗ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯥꯏꯅꯔꯝꯃꯨ ꯇꯨ ꯃꯥꯅꯦ ꯅꯃꯧ ꯑꯣꯏꯗꯣꯏꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯄꯤꯡꯀꯤꯗ ꯈꯨꯠ ꯊꯤꯜꯂꯤ ꯃꯥꯜꯀꯝꯒꯤ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯋꯥ ꯅꯣꯛꯂꯤ ꯄꯤꯡꯀꯤꯗ ꯏꯀꯥꯏꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯝꯆꯦꯠꯇꯨꯅ ꯃꯥꯜꯀꯝꯗ ꯁꯦꯠ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯉꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯃꯥꯜꯀꯝꯁꯨ ꯍꯟꯗꯦ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯏꯗꯤ ꯁꯨꯅꯟꯗꯥꯅ ꯅꯣꯛꯂꯗꯨꯅ ꯌꯥꯔꯦ ꯏꯃꯥꯅꯅꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯤꯡꯀꯤꯒꯤ ꯃꯃꯥꯗꯅꯦ ꯋꯥꯃꯥꯡ ꯌꯥꯜꯂꯝꯃꯒꯦ ꯃꯥꯜꯀꯝꯁꯨ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯊꯦꯡꯛꯌꯨ ꯃꯃꯥ ꯇꯟꯖꯥꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯗ꯭ꯔꯤꯕꯅꯤ ꯍꯩ ꯅꯣꯏꯕꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯏꯅꯦ ꯑꯥꯗ ꯊꯦꯡꯅ ꯌꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯁꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯦꯡꯂꯕꯗꯤꯅꯦ ꯊꯧꯁꯥꯗꯕ ꯃꯥꯟꯈꯤꯅꯤꯅꯦ ꯁꯨꯅꯟꯗꯥꯅ ꯂꯣꯏꯔꯦ ꯏꯃꯥ ꯍꯦꯃꯥꯕꯇꯤꯁꯨ ꯆꯤꯡꯂꯩ ꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯃꯧ ꯁꯅꯥ ꯅꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯤ ꯅꯪ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯣꯀꯣ ꯆꯤꯡꯂꯩ ꯁꯅꯥꯗꯣ ꯗꯗꯥ ꯀꯩꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯈꯨꯝꯂꯤ ꯍꯣꯏ ꯏꯃꯥ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯅꯪ ꯗꯗꯥꯗ ꯈꯨꯔꯨꯝꯃꯝꯃꯨꯀꯣ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯆꯤꯡꯁꯪꯉꯥꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯅꯨꯄꯥꯗ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯁꯪꯉꯥꯟꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯍꯨꯝ ꯐꯪꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯪꯅ ꯆꯝꯅ ꯀꯦꯗꯅ ꯐꯖꯕꯅꯤ ꯃꯥꯒꯤ ꯁꯅꯥꯁꯤ
Asumna yamna kesinbaso napa mana amukta udri aduba shungke kedana phazaribi maithongduda khulchimgi oiba yeksin taishiliba mayamsina hena phazathokankre setliba inatki oiba phizolduso tasingna phajai bakjai mayamsigi mathakta laibakta piktakna namliba malemni sanduna hena magun hapli magi sanagi maithongsida masamduso mawang tana sambun pulli yengbada mapung pharambi mau adumak mali phazabagi hairagadi sanagi mathakta tampha thinbagumle phamlambadagi haugatuna lepi jinglei shanasu makhongdo tamna tamna thangduna lakpana napadugi mangda leplari magi shanada nugsini yinglaga mong handa hairaklami ai geuraba nangse kalakoi gi ngamje ai gi khangna kalakje nangse sana asi haiduna porit khawdagi tekhelaina jom ma puthorakduna mangi sanagi yethang manapada tamna chinchinbiri asumna sumakha tarakli tasingna ai geuraba nangse yapna kalakjaba phawi nakmi ikaina tamna khomlakle nupi manaso karan ngangnuba dada kawrakliba mingkawduda nupada thajadraduna kari bahujikida karan ngangnu haiba adunate mingkawdo dada haiba mumonokladuna hairakli jingsangdo kakamjadagi dada don tharaba oh onthokre nokpadu leplaga kawrakli nupa mana nungsina magi sanabu sana thawai sana tapna nungshina khamlai nupi shinaso kai haige nangi masiga pamunggadane aigi mama bana nangboi jagi ma oijargi haina mangal kahanbada aina pamkhibani adubo madugi matamdadi aina ngaiba ngamkidre nang dada warau kanuko master doso nayum asingbasidda leiraga adum tawroko nupadugi waduda nokladuna khamli adudi aina university chatpada dadana aigi driver oiba tare noklaga khamlakli handakso nupasina maduda boijagina gaingamdana janchilibani punna nokminai anido nokpado muktap tharaklaga jingnei sanamana nonthaduna nupasigi makhong soptuna khuramli nupa mana so nupi sibu hugatpiduna hairakli sana ai dangpathuna lawalakadoini ko hoi haiduna makoktunamlakli jingnei sanado jingsangan baso makhatai engoda khuramona kanan hairino imanane ado aishu khangdi khangi chelanga mayumda thilamdaidane mainu pada khuramna yese kamaina Facebook da yam oyi WhatsApp da so IG da so oida khomdorakli magi sanagi pakhomsida no i jingsangan baso nokmi pocket dagi wallet to lawthoklaga jamanga japi khara lawthoktuna magi sanada piraduna hairakli se nangini yamalli yam de hairanuko aina piribase adum lawselu haiba in bini madi damna lawshelli mapandagi shanandana gaurakli sana chanaba tawrasine thaiba angangna phajalaga thamanuko hairakliba matai magi wandoda jingsangan baso makhutna lukhamdanan tharanga yarakta ngurung ngangli akhoi de masiriba dada adude shu chalukige amukta ithana jetna khonjahauge asi haiduna nupi sibo mathana khangkon konselli janglei sanaso nupasigi mathada leina tapna hairakli aina mangau thiramdraba ikaiba khanglamdraba dada se aingiba phanglamgani haima thajadi asi haiduna nupasibu yenglakli nupasiso nupi sibo adumak kona makokto haifenon tharaklaga imon monlaba nupa magi chumbaldona nupisi laibakta nungsina tapna thengde asumna tawbududa pangthoklamba nupi magi mamittuso tapna uishinkre second khara adumna leirabado tiksan wahai oina hairai jingsanganba mana magi sanada ado sana horene namana bina kaina wahang jaja thangla so khomunugo hangdang jila adine akoi karim tawdi haina khomdawne thawai sadana khomdorakli magi sanade aidi ngasaina imana bilakpada wari lithokrana moida danate imada so makamgi mamada so icheda so loli thokrengo hairakli babadu tabada jingsangan baso mamit mana law thoraklaga
ꯀꯔꯤꯕ ꯂꯤꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯑꯝꯇꯁꯨ ꯈꯥꯛꯇꯅ ꯂꯣꯏ ꯂꯤꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯏꯆꯦꯅꯁꯨ ꯍꯪꯂꯛꯄꯩꯅꯤ ꯈꯪꯕ꯭ꯔꯣ ꯑꯩꯁꯨ ꯂꯤꯅꯤꯡꯄꯣꯠꯇꯦꯅꯦ ꯑꯗꯨꯗ ꯍꯪꯂꯛꯄꯩ ꯂꯤꯈꯤꯕꯩ ꯋꯥꯅꯤ ꯅꯪꯅ ꯋꯥꯔꯤꯗꯣ ꯂꯤꯕꯗ ꯃꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯂꯤ ꯃꯥꯒꯤ ꯁꯅꯥꯅ ꯋꯥꯔꯤꯗꯣ ꯇꯥꯔꯒꯅꯦ ꯏꯃꯥꯒꯤ ꯆꯦꯒꯅ ꯊꯨꯅ ꯂꯨꯍꯣꯡꯕꯤꯅꯤꯅ ꯍꯥꯏꯕ ꯆꯤꯡꯁꯪ ꯉꯥꯟꯕꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯨꯛ ꯌꯥꯝ ꯃꯉꯥꯎ ꯊꯤꯕ ꯃꯉꯥꯎ ꯊꯤꯕ ꯅꯠꯇꯦ ꯊꯤꯕꯤ ꯍꯥꯏꯌꯨ ꯍꯥꯟꯅ ꯀꯣꯜꯂꯝꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯆꯤꯡꯁꯪ ꯉꯥꯟꯕ ꯃꯥꯅ ꯅꯣꯛꯃꯤ ꯃꯉꯥꯎ ꯊꯤꯕꯤ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯇꯥꯡꯁꯤꯗ ꯃꯉꯥꯎ ꯊꯤꯕꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯤ